Air India की प्लेन काइखिबगी प्रिलिमिनरी इन्वेस्टिगेशन रिपोर्ट थोरकले प्लेन की इंजिल अनिमक थाउ थिंगजिलंबा थेंगनाख्रे हौखिबा जुन 12 अहमदाबाद के लंदन तमना पाइबा एयर इंडिया के ड्रीम लाइनर अमा काइखिबगी मतंगदा प्रिलिमिनरी इन्वेस्टिगेशन रिपोर्ट थोरकरे एयरक्राफ्ट एक्सीडेंट इन्वेस्टिगेशन ब्यूरो न थादोरकिबा रिपोर्ट अमगी मतुंग इन्ना मियोई चनिगा निफुनिथोई तोंबा प्लेन अदु पाइखटख्रबा मतुंग सेकेंड खरगी मतुंगदा इंजिन अनिमक थाउ थिंगजिलंबा थेंगनारे Cockpit voice recording taraba matungda report aduna hai pilot amana atopa pilot amada thau thingjinbra haina hangbada atopa pilot aduna thau thingjinkiba leiti haina paukhum pirakhi haire plane kaibagi thogdok aduga mari leinana CCTV footage yenglaga kupna thijinbada plane adu dose kumbana thingjinkhibagi khudam amata fangde adumoinamak plane adu airport lanthoktringaidagi hauna wangna paikhatpa ngamdabagi mawong ama mayek sengna CCTV gi footage ta uba phangkhe Black box haina su khangnaba enhanced airborne flight recorder EAFR ge record yengbada engine animak run position da leramkhe adubu thau phangdabana maram oidaga engine animak mathau ningthina mathau tawba ngamlamde engine nama ningthina mathau tawba haurakpagi khudam thengnakhiba tarbaso atopa engine ama dude mathau tawba ngamkhidabagi khudam thengnakhe Air India gi flight adu paikhatkraba matung second taragani thoi leraga airport manak nakna leiba BJ Medical College ki hostel ta sinduna Aircraft Accident Investigation Bureau की report matungin na haujing maki oina di Air India की plane adu da kanagumba na mangjong na amanga ta thohalamba ki khudam amata phangba ngamdre thau thadok thajin tawriba fuel control switch singi matang da Federal Aviation Authority na kumja lisingani taraga nipan da advisory ama thoktuna kanglon ngak na chalhanduna lakhe Federal Aviation Authority na lokhalakpa thaurangi saruk ama waina plane gi thau thadok thajin tawriba fuel control switch mathanta lock tawba yahandana ba Thaurang amasu lokhatke handak ta thokiba laibak thiba thogdok adugi matangda Air India gi maikaidage investigation chathaba leitre adumoi namak black box ki record matungin na plane adu pungda kilometer chani ga marfu humdoi gi changda yangna paikhat khraga mikup kharagi matungda pungda kilometer chahum ga kunthra ga humdoi yangna paikhi haiba khangle numit adu da weather gi fibam thoidongna khudong thiningai oide akanba nungsit silakhi basu leite adumoi namak plane aduna paikhatkraba matung second khara leiraga engine animakta thau phangdabagi khudong chadaba mayok nakhe hiram asagi matangda civil aviation minister Rammohan Naidu na hai Air India gi plane kai khibagi matangda preliminary investigation report thadoroglibasida media amadi laibak miyamna wakhalna sagalaga pau phongbiganu haikhe